Ngasi wari asi Chanupi amna aigi mail da tharakani. Wari asi dunia da lairi banupi khuding makna parawi na lausan thoki haina aina khalle. Loiba fawatang punna tabiyu. Aduga adomsu ichanupi singda ichanupi amadi ichie singda share tobiyu. Ichanupi aduna hai mahaki phone da unknown number masak khangdaba number singna call adum tawrak pa horaklame. Mahak na hai aina khanbada aigi imanabising natragi yambasing aigi mari matasing gi number oiramba yai haina call adu receive tawrame. Adubu phone adudagi nupagi khonjel lakpa maramdagi aina wrong number ni haiduna phone adu kakthalame. Numit adudagi phone number adudagi call suplep leptan laklami amasung SMS su suplep leptana tharaklame. Calls adudi aina receive tawkhide adubu message sing adudi aina leptana adum parame. Phone paikhatnaba kanna hairaklame aigi ming hanglaklame amasung aigi khonjel taningbagi ikhau langbaga loinana message leptana tharklame. Masagi maramdasu hairaklame adubu aina paukhum amata piramde adubu mahaksu leptana call amasung SMS tawrakpasu toklamde. Ichanupi aduna hai mahakki damaktadi madu khudingmak adu anauba naujaribi chahini mamangda amuk phawa adumna thokhidri. Masasu tawriba mawung aduda gyan taramde. Mahak hai aina khalle amuktangdi call asi paikhatlaga kanano hangbadi chumgani natragana karigino aingonda disturb tawriba asi wakhal asi aihakna ahingi pung 3 tarpa adwaida khallame. Aina kayarak message iraga kakthalame amuk phawa mahak wanda thakhide. Ai hakchangda langtaknaba ama poklame amasung kanagumba amana aigi wari saningbagi adukki matik wajariba haina su khallame. Asumba wakhal asina aibu ngaihaktang nungaihalame amasung aina khallame. Adugi matungda aina message type tawba horame. Aina irame nhak kanano aduga adugi amna thenglaba matam asi fawba aingonda disturb tawriba asi karigino aigi thamoina khalaklame. Yaina kaisu kaidena message ama khatangni message ama khatang thab asida kayamuk yamna fatkhidrabano. Asumna khallaba matungda aina send thariba button aduda nammage haiduna tawrakpa matam aduda ikhang khang hodana aigi brain da yamna nungsiba maithong ama khatang uraklame. Aduga hairaklame aigi ichanupi aigi thawaini aigi ichanupi gidamak aina chawthokchai aigi ichanupi aigi izzatni. Masigi wahai asi aigi ipana aigi laibakta chuplaga itat tatna haibiramba wahai adumakni. Aina khalaklame nupi sing asina samaj asida kok non thaduna amasung midyeng makhada thamduna chatliba makhai makhoigi mayambasing amasung mapasing kok non khattuna chatpa ngammi. Izzat laina hingi adugi matungda aihak phamungdagi haugatlammi amasung mai ta thoklammi. Adugi matungda aihakna balcony da chatlammi. Tanja aduda aigi ichanupi aigi thawai aigi ichanupi aigi izzatni amasung aigi ichanupi gidamak aina chawthokchai haiba khonjel asi aigi nakongna tarammi. Amasung aigi thamoina khalamme baba nahaki nachanupina kaidonungda babagi izzat manghalloy babagi thauna kaidonungda halhalloy amasung kaidonungda bababu ikaiba phanghalloy izzat kaloinana leihangani haina aigi thamoina khallamme. Babana aingonda pikhiba nungsibasing adu aihakna na jaiz oiba mongda kaidonungda su sijannaroy amasung aihakki mitludagi pirangsing tarakpa horamme. Adudagi aihakna number adu yamna thuna block tawramme amasung aihak yamna nungaibaga loinana ningsa sangna hondoklamme amasung asmandi yengkhatlamme. Ahingi aroiba sarukni pung kharagi matungdadi nongalagani makhada yenglubadadi baba tahajjud namaz sonba loiraba matungda Allah Rabbul Izzat ki mamangda khut hangatuna dua tawduna leiramme. Aina khalle baba asi aigidamakta dua tawbiri haina yengbiyo mapa oibisingna
मचा नुपीसिंगिदमक अल्लाहदा महाकी इज्जत किदमक दुआ तौबीरबदी अल्लाह पाकना करीगिदमक गुनादगी कनबीरोइदौरिबनो अहाक मिकुप अदुदा बाबाबु अदुक्कि मतिक नुंसीखी अइना बाबागिदमक कोदक अदुदा वजू तौथोक्तुना तहज्जुद नमाज सोलम्मी अमसुंग बाबागिदमक अइना कप्तुना दुआ तौरम्मी निंगसिंगो नुंसीरबी इचे इचनसिंग मसक खंगदब नंबरसिंग अयाम्ब मतमदा सैतानगी लांग ओइगल्ली अदुगुम्ब लांग नहाकपु थुहनब ngamba लांग अमुक्तंग हेक थुख्रबा कैदौनुंगदा नानथोकप ngamnaroidab लांग थौना फबी नुपीसिंगनी अदुगुम्ब नुपीसिंग अदुगुम्ब लांग अदुदा थुदनबगदमक चेक्सिनना चटलिबा अमसुंग मदुदा थुख्रबदी महाकी सागै नातै अमदी अहल लमनसिंग इज्जत मांगनी हायना खंदुना चटलिबा नुपीसिंग करीगुम्बा नुपी नखोइना अरोनब नुंसीब थमलबा नत्रगना हराम ओइबा मोंगदा नुंसीनरबदी ज्ञान तारो नहा ज्ञान तारब मिहोई अमनी करीगिनो नखोइना नुंसीबगी लांगदा नसाना नसाबु थुहल्लिबा खंजिनबियु नुपासिंग अयाम्बना कैदौनुंदु होंहनबा ngamnoi फत्तब थौदोक कया थोख्रबसु करीमता थोखिदबगुमना अयाम्बा मतमदा तौगल्ली मरम अदुना अवाब खुदिमक नुपीतना फंगहवी नहाकी इज्जत पुनमक चटखी नहाकी ईमान थोखी नसादगी नहाकी नुंसीनबा मरी मतासिंगदगी लापथोरकी नसाना नसा फावा यंगनंगलक्ते नहाक करी खनबगे नहागोंदा अयुक नुंथिल तत्तना नहाकु नुंसीबगी वारी सारकलिबा अमदी नहाक यावदना हिंगबा ngamloi हायना हायरिबा असेंबगी वैना महाक नहाक यावद्रदि हिंगबा ngamnaroidra मसी नहाकी अचौबा अरानब वाखल अमनी महाकने हेलकपा मतमदा नहाकी नमिंग फावबा लौबीरोय अदुगा महाकती सीरोय अदुगा नहाकती नहाकी थमोइनुम अदुदा सीदुना लैगनी नहाकपु रिजेक्ट तौबीरकगी फीलिंग अदुना नहाकी थमोइनुमदा सीदुना अदुम लैगनी हौजिकसु मतम लैरे ज्ञान तारो करीगुम्बा नसाना नसाबु कंजब ngamद्रबदी नहाक लांग थूरबनी अमदी यामना वारगनी नसाना नसाबु कंजरो महाकना नंगबु थादोक्तरिङैदा नहाकना महाकबु थादोक हौरो हयेंग कपकदबगी महुत ngasi फैसला तो हौरो करीगुम्बा महाक नहाकी लाइबक्ता तमलंबा ओइबा तारबदी निका सोनबगीदमक महाक नहाकी ननाकता लाकनी अल्लाह नहाइब इल्लो अवाब करीसु फंगलोय अइना खनबदा ngasiगी असेंग वारी असिदगी para खरदी लौसनबा ngamgani haina khale करीगुम्बा नहाकना वारी असिदगी कानब फंगनी खनबीरबदी अदोमगी इचे इचन इचेसिंग लैरबा खुदिंगमक्ता शेयर तौबियु अमदी अल्लाह ताला दा कन्ना नीदुना इखोय अल्लाह की हुकुम सिंग अमदी हुजूर सल्लल्लाहु अलैहि वसल्लम की सुन्नत की तरीका दा पुंसी असि हिंगबा ngamnaba कन्ना होनसी।